Ngasi tarik 5 Sagolsen numit asigi rasifal pizari. Mes rasigi oina anauba thaudang lauba yai apikpa senpham phangba gi oithokpa lei koklumba gi anabasu leigani chiksillu. Bris rasigi oina lalol itik chakhwat chabada nathak thongbasingi tengbang phangani imung mahi langhanganu. Mithun rasigi oina thabaki lam chatpada mai pakani sel thum thajadana phangani khanau nungairoi. Karkat rasigi oina thabaki potlom hengatkani miga muknaganu cheksillu. Singha rasigi oina phamthon kabagi kudong chaba lei lalol itikki thabakta sel thum phagatchagani. Kaina rasigi oina akanba thabak su nombada mai pakpa lei maithibasu yaugani chading hengatkani. Tula rasigi oina thabakki maramda anauba thoksil thaudang sembada mai pakani lalol itikki thabakta sendong phangloi. Brisik rasigi oina yeknabana thabak thauramda apanba pigadauri sel thum thadaba lepu. Danu rasigi oina thabak tauba hotnajabada kanaba phangani anauba sel thum lakpagi lambi leigani. Makar rasigi oina matam kuina mai paklaktaba thabak mai paklagani sel tungsinba ngamjaragani. Kumbha rasigi oina punna thabak tauminnabada mai pakani sel thum khudakki oina phangu haiba lei. Mina rasigi oina lai tengi thabak thoram pangthokpada ningjaba mapa chungani tumba nungairoi.